ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯦꯟꯂꯨꯝꯒꯤ ꯂꯝꯗ ꯁꯣꯊꯗꯨꯅ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯨꯠꯁꯥ ꯍꯩꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯏꯊꯅꯣꯒ꯭ꯔꯥꯐꯤꯛ ꯒꯦꯂꯔꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯁꯣꯔꯠ ꯐꯤल्म ꯑꯃꯁꯨ ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯇꯤꯝꯅ ꯉꯁꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯂꯧꯖꯔꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯥꯝ ꯕꯦꯛ ꯗ ꯃꯣꯃꯦꯟꯇꯝ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯄꯟꯆꯥꯌꯠ ꯚꯕꯟꯗ ꯉꯁꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯃꯥꯏꯀ꯭ꯔꯣ ꯁ꯭ꯃꯣꯜ ꯑꯃꯗꯤ ꯃꯦꯗꯤꯌꯝ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ ꯂꯝꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯄꯥꯟꯗꯝꯗ ꯇꯦꯛꯁꯇꯥꯏꯜ ꯗꯤꯄꯥꯔꯠꯃꯦꯟ ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯇꯨꯔꯤꯖꯝ ꯀꯦ.ꯖꯦ. ꯑꯜꯐꯣꯟꯁ ꯏꯟꯗꯁꯇ꯭ꯔꯤ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯩꯆ. ꯕꯤꯁ꯭ꯋꯖꯤꯠ ꯔꯥꯖ꯭य ꯁꯚꯥꯒꯤ MP ಕೆ.ಎಸ್.ಎಸ್. ꯚꯕꯥꯅꯟꯗ ꯑꯃꯗꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯡꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯣꯏꯕꯅ ꯂꯝꯗꯝ ꯑꯁꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯁꯣꯊꯍꯧꯕꯅꯤ ꯃꯣꯗꯤ ꯁꯔꯀꯥꯔ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯂꯨꯛ ꯏꯁ ꯄꯣꯂꯤꯁꯤꯕꯨ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤ ꯍꯥꯏꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯍꯧꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯐꯦꯃꯤꯂꯤ ꯐꯔꯒꯗꯤ individual faragadi like village faragadi district faragadi state faragadi then national faragadi aduna ya micro level da lakwa prime minister modi ji ga mama vision Amaronda Union Ministry of State Tourism K.J. Alphonse na Manipur Arts and Culture da inakhunbada natana mausagi phajabge damaksu maming leiribani maram asina lamdam asida tourism industry chakot hanabagi damak achobu khudong chaba kya lai haikhe we were at the 142nd position doing business in the ease of when doing Modi business came to power when Modi government came to power in 2014 today we are at 77 which means there is a jump of History haibasi thadonaba yararoidaba amadi semdok senjin ithok isin tawba yadaba pochak amani haina Chief Minister N Biren ngasi All Secretariat ta ethnographic gallery hangdokpaga loinana History of Manipur Legislative Assembly haina mingthonba short film ama release tawbagi thoramda fongdokre Manipur Legislative Assembly Secretariat nasiduna ngasi All Assembly Secretariat ta pangthokhiba thoram aduda Manipur Chief Minister N Biren Manipur Legislative Assembly Speaker Y Khemchan Art and Culture Minister L. Jayant Kumar, Works Minister T.S. Bishojit, Hill Areas Committee Chairman Thangjalam Haukif Amade, Assembly Secretary ki official amsung staff sing sok yaki. Thoram aduda wangang laduna Chief Minister N. Biren haiki tho ningdaba thogok khardagi mai thadno tangwai onkraba Manipur Legislative Assembly naungno semgatlakpa manglo posai sing khonggatuna Prithibigi miyamda utpangamnaba honrakpa asi state asigi chawthokchaningai ni masimak Manipur Legislative Assembly Speaker amadi staff sing lawba achobo thodangni masigidamak makhoi punamakpu thagatpam thoi haiki history habisi koi thadok na ya roi da semtok semjin ithok isin phedok thejin ju ya ko amani history se kana gumba kharana history se lana he pudu to mama gi identity ukhana balanga rakhoda mama gi popularity dana balanga rakhoda history je he phairaga pugato madu sugumba museum ma samkala posina madu pubunga moyena lawi se minister na makha ta na haiki itihas haibasi thadok naba yaroidaba amadi semdok chengjin ithok isin jado posak amani kanaguma khrna itihas bu lana isinduna magi identity bukhatnaba mingchat tanaba honaba yauri adubu ngasi hangtok liba ethnographic gallery asigumba museum amana semgatpa asinadi aranba singbu lana puba amasung history bu lana lamjingba yararoi ningthok palingai matamda lamdam asida sing amasung tam haina khaidokuna leiramde British na lopsin khro matungda makhoi na sing amadi tam haina khaidoktuna makhoi gi administration nungaina ba honaramani amada ama hajinduna apunbagi saktam thugairamani Manipur gi ningthok Maharaj Budachandana major agreement sign tabu matamda mayek sengna Manipur gi sing tam khairamde haina irambata natana British sakthro matungda aikoi sing tam khaidoktuna leifam thui haina irammi mashi leibak amagi ningthok gi statement ni ayibu oina leirabani sing amasung tam gi praja sing punna leina pham thokle ayiba oina leiramba haibasi hajinba yaroi punamak asi ningsingduna aikhoi punna state asigidamak tunggi punsi yaifanaba sempham thui
haiki thoram adu saruk yakiba Manipur Legislative Assembly gi speaker Wai Khemchana assembly mai chakro matungda mangkhro polang sing khara khara phangba hore polam sing adu tongan rajniti dol singi amasung Manipur Legislative Assembly gi member oiramba singi mayumda leiri asigumno posak sing adu gallery asiwong pung phana bidamak mateng pangbiu kaligumba posai sing adu leiri habigi pau pibiru assembly gi mai kaidagi lawwa laksage haina su appeal tawki sagi nauna horiba museum ina archive ina si mayam gi mateng yawgani yadabani si media gi sinau singna digi political circle na leibiramba kangai singna gi samna si assembly sida all assembly si mai sakra matungda mangi document sing khakra phangbadi hore to an yum sing da leirambagi leader sing di men leirambagi madu gi sing dusu mateng bangbiu thimbiro o koi pau haibiro lo laksage haiwa paham si ai media gi thong thanni thank you More ga yumthang nariba Indo-Myanmar border gi phibam ngasi ayupung 8 kun taba matamda Ministry of External Affairs amadi Survey of India gi mihuching yawba mioi ahumna sabat team amana ngasi more gi tongan mamufam singi border area sing yawna border pillar gi phibam yangsin khre ngasi gi yangsin khongchat aduda official oina kana yawkibage haibagi chapchaba maming matha khangba ngamdri adum oinamak pau gi source amagi matung inade India gi maikai Ministry of External Affairs Bangladesh amadi Myanmar Foreign की Joint Secretary Brikam Dori Swami, Border Management की Joint Secretary A.B. Burma Reddy amadi Survey of India की मखादा लेवा International Boundary Directorate असगे Director S.K. Sinha na lusingki. अदुगा Myanmar की माइकेदना General Administration Department Tamu District की Deputy Director Ngen Tun Kiao na lusingki. Ministry of External Affairs की टीम अदु ngasi ayuk Imphal dagi BSF के helicopter da more da thunglaki bani. टीम अदुना yumthangnariba Myanmar की Tamu da su changduna yengsin kibagi thabak chathakre haire shop owners from the Myanmar side and all Aina yadaba mitop sing sangsing lakpa amasung aranba mongda mayai kaba nisa karbar tobu sing thingnabagi pandamda jiri amasung barak turel da jiribam police na ngarangdagi hauna high speed motor boat anida patrolling chatpa hokre motor boat ani adu state sarkar na jiribam district ki waterway protect taunabagi damak police ta sinarkhibani jiribam district police ki SP M Mubi amadi additional SP Basulal na luchingduna motor boat sizinaduna patrolling chatpa adu jiri amasung barak turel gi itin fam oiriba jiri mukta waterway dagi hauraga asam ga tainari bangam khai phawbo chatki haire Ramsa gi makhada thabak toriba oza singi pithoktana leiriba tha tarik ki tolop pithokpiu promotion line lehenbiu haibagi dabi tawduna ngasidigi hauna matam kaktaba siswak strike junction ba hokre Ramsa gi masing yanaba oza singna lamphel patta leiba education S ki office da khongjang junction ki khongjang aduda aikoi sang naina talap phangba pami no pay no food don't categorize among teachers haiba pen da wahi sing iba placard sing paiki khongjang aduda saruk yakiba Ramsa Graduate Teachers Association ge publicity secretary Pamai Jiona Hausik Pithoktana Lairiba Ozasing Talab Festival among the Pithokio Hype Wafam Fongdoke. Along as a city, Tolop Tisu, Hausik pending salary issue Pitokio, at the same time, I quite get to lot regular or not putting P Nabagi, Lambi to Yat Pew, other Ahano Point, Anishuba Point, I quite say promotion P Navagi room Amtalake, I don't know, I quite say promotion avenue say, but Hadana Yat Pirga. I go to Kamana promotion in Kabi and Lamido, yet people, yet people, Pamjay. I don't know. I go and I see this works right. Say, Harry Point, and he said, fulfilled out the car. I Kini Hives. Hausik Paugi Marathon attend the break Matang Lominesi. Breaking Matungda, Mayamum Kanataram Luxury, Makataba Pauga,
Ningol Chakobaga Mari Lenana, Fishery Department and Nga KG Lising Mariputara Rom Putonova, same Sari Haina, Fishery Department ge Administrative Officer, Nomaitem Rajana Fongdorogli. Lakadoriba Ningol Chakobaga Mari Lenana, Fishery Department na Miamda, Ahongba Mamanda, Nga Makal Kaya Fangangadori. Hiram Asigi Matangda, Department Asigi Administrative Officer in Rajenga, Akanana Unaba Amada, Mamang Sahida, Nga KG Lising Marifu Mangarom Putoki. Adubo hantak sahigi oina saurangna nga kesi maudrarom puthok laba yai miam da line nga sing fanganaba deng college gi nakanda leba NCC ground da sakauba no mawa lingai nga gi mela asi pangthokani haina phongdoki hanaki nga mela sida koina tentative oina farmer singi response district fishery officer singi honajaman madu yengaga koina nga keji lising 90,000 mukti puthokpa haina koina tentative target amadi thamjai punna stone maudrarom semduna fish farmer humdraromna hairiba mela asida saruk yagani mela asida kla rau mirgal kamal calf grass calf silver calf pengba khavak amadi ngaton sing sakana lepa mamalda fangangani haina phongdoki ngami singsigi economic condition phagathanaba magi senthok lambi lainaba ngayokobu encourage tawnaba ngami singna puthoiba nga farmer singna puthoiba ngagi family puthoiba masata ka tekpa afaba makhangi nga singsi praja mipum kudimona leiraga aikhoigi se sensing ine mayam sibu chakobi beda saruk yabiu mela asina fish farmer kayagi ngagi photok sing miamda uhanba amadi ngamlagani paudamjariba cameraman Roshan Galoinana Navakumar Khagopam Times of Manipur Imphal. Good Celebration Committee na sinduna ngarang Thomas Ground Kangpokpi da pangthokhiba Miss Good lisingani taranipan ki title nen hai noi haukim na Miss Lokre. Miss Good pigeon asida Manipur ki tongan ba district sing dagi lakpa tongan ba furup ki constituent sing na saruk yakhe. First runners up ta Miss Ungchan Fi Lungle aduga second runners up ta na Miss Rene Naishel na takhe. Makong mathang takraba sing da hana lisingani taratret ta makong mathang takraba sing na lup upi bagi loinana sel gi mana supiki masigi sumathakta tongan ba subtitle takraba sing da mana matham su yenthokhe. Swats Bharat Yatra Cycle Rally ngasi ayuk Kangla Western Gate gi Minister Jayant Kumar amadi Minister Karam Siamna lamthakre. Rally asina tha asigi marida Kangpokpi da yauraba matungda Kohima gi damak Imphal dagi khongsan khragani. Fasaina sinduna haukiba October 13 World Food Day numittagi hauduna Agartala dagi khongsan ba haukiba Swats Bharat Yatra Cycle Rally Imphal da thungkhraba matungda ngasi State Food Safety Authority Manipur na sinduna ngasi ayuk Kangla gi Western Gate dagi Minister Jayant Kumar amadi Minister Karam Shamna lamthakre. Rally aduda punna cyclist humpu henbana saruk yakhi. Thoram adugi chief guest oina saruk yakhiba Health Minister Jayant Kumar na samasa si tinjang kaijang daba afaba lambi amada pusi
hairabadi aikhoi afaba lamchat chatpa afaba chinjak chaba afaba wakal khanba mathau tai pumnamak asi afaba ana ayek yaudaba hakchang ama leirabatada oithokani cycle thauba asina hakchang fahanbata natana mipum khudimakta sportsmanship ki quality amasu semgatpada achauba mating piri haiki Madu mana bawa kalon madu philosophy background koi khudimak se lena mag each and every citizen of India must say healthy or si na habi madi pauji karam mo healthy oi bano habi doctor da lag rengai da ki koi hospital chat rengai da isa se mong ta na isa ki physical condition se isa na the care log jaba aduna cycle thauba mang ta anba absu afabatin jak jaba ada afabatin jak jaba the nutrition value yang wangi yang baduga mong da da ni saja da aduna sang bana ko mem luin mo lei betar gedi it is quite sure that our nation will come up bigger and more stronger aduna paramodana adigi thindir bangdok puri swas bharat na haibase ado nahi certificate Guest of Honor gi oiba warol da CAF and PD Minister Karam Shamna naha oiriba mioi singna mayai ka ba nisa chaba gi haina bidagi thaptokna leige hairabadi afaba chinjak chaba amadi sana khona bada mai onsinba mathau tai aikhoina nisa chaba mioi amabu kaidounungda thingba ngamloi masana nisa thadok chaba nattana upai amatta leite matang asida sportna achauba role ama lauri sports sanaba matamdadi nisagi wakal khaloi hakchang fana ana yek yaudana leige hairabadi aikhoi khudimak thabak chatpa matamda yariba makai cycle da chatpa gi hainabi thambagi tangai fadab lei haiki aina khwaidagi pamjaba hiram amada encourage tawbase masi damta hanba ai thagatsari thank you aduna akoi cyclist sing maruina afaba chinjak chaba afaba hakchang adi thamba asuki matik maru oiraklaba matam aduga maruina adi akoi narol chingsina nisada karida yamba adi wakalon se thadaraba matam sida akoi mioi bana nisa chaba khotpa je akoi masana thingmana traga thingma ngamde police na thingma ngamde politician na thingma ngamde social organization na adu magi mindset sida gi thinga kadaba pot ama khakne aduna sumba siga mari leinana apabagi wakalon khalanba sumba thongsi asugi mati encourage da we ngasi rally adu sarok yakhiba cyclist amana haikibada cycle thauba haibasina means of transport ki khwaidagi safe oiba means amani cycle thauba asina hakchang su fanbata natana environmental pollution su thohande Imphal Valley asi yamna pikpa mafam amani maram asina miyamna engine panba gari thauba gi mahuta cycle thauduna chatpagi hainabi thamlagadi traffic congestion amadi pollution thokpagi chang hantha hanba ngamgani haiki masai na safety and standard authority of India na silakpaneba sisida all India gi 60 gi club cycle do na club thawla ga koi jinja apaba chaji duna na chaba dai de sang je sulu ko mayam de sisi gi campaign apaba chaji ha gi campaign de cyclist 6000 na thaki cyclist sing dina saru kya raga Delhi da club thawda bane ba panbai abadi ngasi gi cycle rally asi haukiba October 13 World Food Day numittagi hauduna Tripura gi konung Agartala dagi khongsanba hauki Mizoram gi mafam kaya fauduna laglaga Manipur gi Jiribam district ta October 13 da thungki Jiribam dagi nungba noni fauduna laglaga Imphal da October 18 da thunglakhibani ngasi Kangla gi Western Gate tagi lamtha khibreli asina Kangpokpi Senapati Kohima Dimapur Karbialong Hozai na chingba Northeast ki mafam kaya fauduna chatlaga January tang 15 da Bharat ki konung New Delhi da panthupam oigadawribani Manipur Legislative Assembly da pass tawkhiba Manipur People's Bill 2019 ek onduna chanadringai mamangda state government na ordinance ama chanhanbiu haina JCILPS na dabi tawkhibaga loinana Manipur government ta ngasi memorandum ama pisinkhre JCILPS na lengak na pisinkiba memorandum aduda 2015 da Manipur lengak na Manipur State Population Commission semgani haina pikhiba thajabadu thabak to onthoknaba MSLR Act chana hanaba amadi 2019 da leikidraba lamjing maira Robin Hood ki ningsing kubam saba haunabagi machak mathum sing pibiro haiba dabi sing yaukhe JCILPS na luchingba yumnam cha Dilip na ngasi lup asige office ta pawmi singa unaba amada hariba ofam sing asi phongdokhibani Manipur State Population Commission ji August 2015 ki August gi parga sahi amagi manung da semlo isin gani adana assurance pi ki bani adu
ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯊꯕꯛ ꯂꯧꯈꯠꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯨ ꯍꯪꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯃꯗꯨꯅ ꯇꯛꯁꯤꯟꯕ ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯦꯟ ꯔꯤꯐꯣꯔꯝꯁ ꯀꯃꯤꯁꯟ ꯑꯃ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯦꯟ ꯔꯤꯐꯣꯔꯝꯁ ꯀꯃꯤꯁꯟ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯕ ꯍꯥꯏꯔꯤꯕꯗꯨꯁꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯂꯦꯟ ꯔꯤꯐꯣꯔꯝ ꯀꯃꯤꯁꯟꯁꯤ ꯁꯦꯝꯕꯒꯤ ꯀꯥꯟꯅꯕꯅ ꯍꯧꯖꯤꯛꯃꯛ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯑꯦꯔꯤꯌꯥꯗ ꯌꯨꯝ ꯁꯥꯖꯜꯂꯤ ꯑꯦꯟꯀ꯭ꯔꯣꯆ ꯇꯧꯁꯜꯂꯤ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯗ ꯀꯩꯅꯣ ꯇꯧꯁꯟꯗꯅ ꯏꯟꯗꯁꯇ꯭ꯔꯤ ꯇꯧꯕꯒꯤ ꯐꯦꯛꯇꯔꯤ ꯂꯤꯡꯕꯒꯤ ꯀꯔꯤꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯧꯕꯨꯛꯁꯤ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯕꯁꯦ ꯃꯁꯤꯗꯒꯤ ꯀꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯦꯟ ꯔꯤꯐꯣꯔꯝ ꯀꯃꯤꯁꯟ ꯁꯦꯝꯒꯗꯕꯅꯤꯅ ꯍꯥꯏꯕꯁꯤꯅꯤ ꯑꯍꯨꯝꯁꯨꯕꯗ ꯃꯇꯝꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯖꯤꯡ ꯃꯩꯔꯥ ꯃꯤꯡꯊꯣꯟ ꯐꯪꯈ꯭ꯔꯕ ꯔꯣꯕꯤꯟ ꯍꯨꯗꯀꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯂꯝ ꯑꯃ ꯄꯤꯒꯅꯤꯅ ꯍꯥꯏꯕꯗꯒꯤ ꯃꯗꯨ ꯃꯇꯝꯗꯨꯗ ꯄꯤꯕꯤꯈ꯭ꯔꯦ ꯑꯋꯥꯡ ꯆꯤꯡ ꯏꯝꯐꯥꯜ ꯏꯁꯇ ꯂꯩꯕ ꯑꯋꯥꯡ ꯆꯤꯡꯗ ꯄꯤꯗꯅ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠꯇ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯂꯝꯖꯤꯡ ꯃꯩꯔꯥ ꯔꯣꯕꯤꯟ ꯍꯨꯗꯀꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯁꯨ ꯁꯥꯕꯗ ꯆꯪꯒꯗꯧꯕ ꯃꯆꯥꯛ ꯃꯊꯨꯝ ꯑꯃꯁꯨꯡ ꯁꯦꯟꯒꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯅ ꯑꯦꯁꯤꯌꯣꯔ ꯇꯧꯈꯤꯕ ꯃꯗꯨꯃꯁꯨ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯁꯥꯕ ꯍꯧꯔꯒꯦ ꯍꯥꯏꯕ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯔꯣꯇꯔꯤ ꯃꯜꯇꯤ ꯁꯔꯚꯤꯁ ꯁꯦꯟꯇꯔꯒꯤ ꯍꯔꯛꯆꯥꯟ ꯑꯒꯔꯋꯥꯜ ꯃꯦꯃꯣꯔꯤꯌꯦꯜ ꯔꯣꯇꯔꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡ ꯊꯥꯒꯤ ꯀꯨꯟꯊ꯭ꯔꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯌꯥꯟꯕ ꯖꯅ ꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏ ꯌꯦꯛꯄ ꯆꯥꯡꯗꯝꯅꯕꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡꯗ ꯃꯅꯥ ꯃꯊꯨꯝꯁꯨ ꯌꯦꯟꯊꯣꯛꯈꯤ Sexual and Reproductive Health Rights haiba hiramda numit ini chathagadaba state level consultation program ama ngasi lamphel leiba ICM gi conference hall da hawkhre Human Rights Law Network na sinduna pangthokpa khanai nena baduda nonibala narengbamna moderator oike Imphal East amadi West ke asa workers sing paralegal volunteer chamarom na saruk yakiba thoramaduda resource person ke ana saruk yakhe state level consultation adu pangthokgi matangda Human Rights Law Network ke Director Advocate M. Rakesh na phongdokhibada Bharat Sarkar na nupi angangi yaifanaba thorang kaya paikhatli thorang sing asi tasengna hakthengna phangbra phangdabra khangba ngamdri maram aduna masi phangnanaba kari tawgadage haibadu khangnaba consultation asi pangthokpani haikhi angang nupi ngai aduga adolescent girls sing kari sing masi mayam sigi amkhoi welfare gi tungan ba thoram mayam ma paikhatpa asi akoi gi program ni components ni yawi workers sing adu akoi field da akoi intended beneficiaries sing da madu chapchana yoba hamdabagi khudam chagam amadi matam punu thenaraga lei asigumba khudong chadaba sing ase masi akoi legally intervene tawduna chapchana praja sina phunganba yanabui damakta masi thorang pakhapgi sarugo moina masi program thukhe chabani Lamdam asigi mahiroi singbo hena fahnabani haibagi wakhalonda chanabi amoina mama mapa singna nongan badagi numidang phawba tuition tawhanbagi chanabi lakpana mahiroi singi masada leijariba hai singba adu mapal thongna uthokpa ngamjadre haina Rotary Club of Imphal gi President Sudhir Ranjan Thingbai Jimna ngasi Press Club ta nifutaruk suba mapok kumon thorom pangthokpagi thoromda phongdokhre Umari makai da hol pasida kana ko karna manga de tuition ho be hoy manga nan gele da tau sore manga de taru taru tagi na 6:15 tagi 7 adagi third round da tau be hoy 7 de hadaga de school chale sa ba nge sa da na chale adagi ek ada pukar pukare ko kai tuition na hoy ki life tam na ni aduna taba sigum mamaya sina masa ki natural creativity natural instinct mayam ji namdaba adunda suma mayam ji koi local darkar hoyena koi di rosi ki mai de ki hai masi
ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯈꯔ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ. Vigilance Awareness Week Kamari Lenana Power Grid Corporation of India Limited NER Jiribam Sinduna ngasi join hand together to eradicate corruption haiba thimda rally ama chatkre. Rally adu Jiribam gi Forest Gate IB manakta gi horaga Jiribam Higher Secondary School fawba chatki. Rally adu Power Grid Corporation kadam tala Jiribam gi DGM S Mani lamthaki. Rally adu da saruk yakibasingna corruption muthalasi haiba placard sing sizinaki. Tha asigi kunmari dagi kunmanga fawba New Delhi da pangthokadoriba taruk suba International Mixed Arts Martial Championship lisingani tarani panda Manipur amasung India team gi saruk yagadaba lamdam asigi sanaroi taruk khankre. Khalaba sanaroi singadudi Jingangbam Biju, Ningthogjam Sanjoy, Mayang Mayum Imran, Joychan Moirang Them amadi Konsam Manglem Zawni haina Manipur Mixed Martial Arts Association gi cherolamana hairi. Hojik ngasi nungthilda phongba Manipuri pause singi moriba pau amuk khangminasi. Kangla Pau, CM na Ariva Assembly da Ethnological Gallery Hankre, Itihas Ibada Center of Senjin Tauridavani, Mukhya Mantri, Assam da Ulfa Independent na imung amagimiri ahum yaw na mga kaptun hatlamle, Ogzel, History Haibasi Aikoiga Tadok na Yaroi, Lana Puna Bakak Hodaroidavani, Chief Minister. Jingtam Lapnarami Haibo Hai Asi Sarkar Ama Oina Hayaninde, Lokeso, Kanglay Paki Maira. CM na Hanagi Assembly da Ethnographic Gallery Hangdokre, History Haibasi Batam Supada Chumduna ta Laigadavani, Chief Minister N. Biren. Nongmai Jingdon the Padana Pukiba Bengali Manga Captain Halamle, Assam the Puntarani Togi Bankau Kre, Operation Chatava Hokre. Fishery Department at Sako Bogamari Lena Ngage Mela Pantokana Ngake Lising Mariputara Putokadori. Bandam, Center Gi Kaibung Tana Lalong, Libak Tivani, Lokesor. Sots Bharat Puzagi Pogzel Puba Cycle Rally Lamthakre, Tingjang Kajing the Bami among Oinaba Rally as Pantokani, Jain Tukumar. Handloom Gilamda Sotaduna Ladiba Imphal Iski Kutsa Haiba Singi Mating Pangani Haina, Chief Minister N. Birena Fongdokre. Chief Minister N. Birena Ethnographic Gallery Hangdokre, short film amasu release tokre. Amadi Ministry of External Affairs ki team nangasi Indo-Myanmar ngam khoi paringi fibam yangsinkre. Ngasi kini matang sida Manipuri Paulo jare miyang tabiru punong po ang kana kurumjare.